mayambo ahanba maktada Victor Khangimbangi channel da taramna okchari ngasi wari asidi yamna popular oiba haunted Sallie house adugi maramdani wari asi USA da laiba matai manau mamingna Tony Pigman aduga mahaki nupi Debra Pigman da thokiba asengba wari ni adudi mayam wari asi taminarasi matam madu 1992 ni Tony amadi mahaki nupi Debra na ariba achauba yum amakhak leirami aduga yum maduda laiba haurami makhoi luhongba su kuidri yum madugi manungda makhoina poktriba machagi damakta su ahangba ka ama khanduna thami yum asibu yamna wana tongjinjaba paisana leiba oibana yamna luna amadi nungsina thamlami makhoigi hui amakhak su leirami aduga hui aduna makhoina machagi damakta khanduna thamba ka aduda angakpa maong mataw amadi khongbana chingba toina adum tawi adubu makhoina huina tawriba maong mataw adubu kaya thausaramde makhoina khali hui asi yum manawbada lakpa maramna hainadabagi oiramganida haina hui adunadi matai manaw aduda warning piribani haibasidi makhoina di khangba nattedo ai oiramadi huinaga karisu leitaba kada khongduna adum leiradi thun thangalaga adum chenkhrani haujikti makhoi yum asida leirakpa asi chahi amadi phajillami chahi amagi manung sida mai mathanda mutkhiba blab pokhaiba pochai sing mathanda taba mingsel kaiba amadi nungdangi matamda yum adudagi kari karino makhon mayam ama tarami haujikti matai manaw ani aduna phajana khangami yum asida bud ama lei haibasi adubu makhoigi makhutta paisa amata leiramde yum anobada hongnaba maram asina yum aduda adum leiba tarami matam kharagi matungda makhoi angang amaju yaurami aduga angang adubu makhoigi huina adum khongduna leiba ka aduda thamlami adubu Debrana karigumba angakpa thodok amakhak thengnarami mahaki angang adu numit khudingi numidangda tummo haibada yaramde aduga numidangi pung ani taba matamda mahaki angang asi kanagumba miyoi amaga sanaduna leibagi makhon tai adubu mahakna changduna yengba kandadi kanamata leiba uramde macha adu tumdabida phamlaga hekta leirami nongmadi Tonina machagi ka aduda changba kanda sanapot mayam ama chakhaiduna leiba thengnei mahaki machadi yamna pigli sanapot asibu chakhaiba ngamloi kanana chakhairiba oibajano haina mahangna khanduna leirami adubu mahaki nupina anganga sanabada chakhaiba oiramganida haiduna khandoami aduga sanapot sing adubu phajana tasillaga mafam chana thamlami mahagna ka adudagi thoraktuna stair da hek kumtharakpaga sanapot sing adu chakhaibagi makhon taraklami mahagna chenduna yengwa kandadi ka aduda mahagna phajana tasilamba sanapot sing adubu chakhaiduna leibadu mahagna thengnei thaudoga sida mahak yamna kirami Tonina mahaki nupida thokiba thaudoga dubu hairami aduga makhoina macha adubu ka aduda mathanda thamlaroi hainasu hainei Tonina mahaki mayamba kaurami aduga Debrana magi machebu kaurami angang adubu senanaba aduga makhoina angang aduga numidangda punna tumlami hapta amagi matungda makhoigi yumthangnaba laami aduga hairami numidangi pungani tabaga noigi angangi ka adu mai adu hekta thalai masi taba kanda Toniga Debragadi yamna pakhalami amasung kirami makhoina angangi ka adubu numidangi pung ani tabada mai thanbadi lairadana ka adubu mapandagi solonjinduna thambani kanamata leiba natte thaudoga sidagi Tonina khalami makhoi yum asida leiraroi aduga numidang adu Tonigi mathabakta amadi managanda yamna narami mahaki nupina furid adubu
चिंखतुना येंगबा कांददी टोनीगी हक्चांगदा खुजिन्ना खोटपगी ममी कया अमा तारम्मी मखोय मसिदा यामना किरमी अदुगा युम अदुबु थादोक्तुना चेलम्मी जुलाई की तांग 29 1993 दा बारबरा कॉर्नर कौबा पैरानॉर्मल इन्वेस्टिगेटर अमबु मखोयना युम अदुदा पुदुना लाअम्मी टोनीना युम अदुबु महाकी तांजबा पैसाना याम वाना लैगिबा ओइबना युम अदुबु हेक्ता मतौ करमना थादोकनी बारबराना मखोयदा हायरमी युम असिदा नुपी मचा अमगी थवाई लै अंगांग अदुगी ममिंगना सेली कवी मसी खंगबदगी टोनीना युम अदुगी मरमदा थोखिबा हिस्ट्री सिंग थिगलमी मदुदा महांगना खंगमी मतम कुइरबगी ममांगदा युम असिदा सेली कौबा नुपी मचा अमखक लैरमी अदुगा नुपी मचा असि यामना अंगकपा माओंग अमदा सिरमी नुपी मचा अदुना सिख्रबा मतुंगदा महाकी थवाई अदु युम असिदा लैरमी मखोयना वारी असि तारबा मतुंगदा खलमी नुपी मचागी थवाईनी कया थोइदोकपा हेना तौरक्लोय याना यानबा दुम लैमिन्नरगे हाइदुना युम अदुदा अमुक लैबा हौरमी मसी खंगना खंगना युम असिदा सेलीगी थवाई लै हाइबसी था अमगी मतुंगदा नुपा अमखक टोनीबु उनबा लाअमी महाकना हायरमी युम असिदा चही मंगागी ममांगदा महाक लैरमी महाकी मचानुपी अमसु लै अदुगा मचानुपी अदुगी इमेजिनरी फ्रेंड अमसु लैरमी युम असिदा मखोयदसु करी करीनो अंगकपा थौदोकसिंग थोअमी मरम असिना मखोय युम असिबु थादोक्तुना चलमी नुपा अदुना टोनीदा मचानुपी अदुना येकपा इमेजिनरी फ्रेंड अदुगी ड्राइंग अदु उलमी टोनीना ड्राइंग अदुबु लौरमी अदुगा नुपा अदुना टोनीदा युम अदुगी मरमदा अकीबा सिंग अदु हाइरबा फावबदा टोनी युम अदुबु थादोअमदे अदुम लैरमी नुमिद अदुगी नुमिदांगदा टोनी इसिंग खौरांगदुना किचनदा इसिंग थकपा चलमी मतम अदुदा महाकी मनिंगदा सेलीगी थवाई अदु लेप्तुना लैरमी अदुगा सेलीगी हक्चांग अदु तंखाय अमदी ट्रांसपेरेंट ओइरमी मरम असिना महाकी मनिंगदा लैबा फगलांग अदु फावदोक्तुना उरमी अदुबु सेलीना मांगोंदा करीमता असोक अपंदी थोखंदे मरम असिना टोनी मागे फमुंगदा चलदुना तुमलमी नोंगालगा महांगना मागी नुपी देब्रादा थोखिबा सिंग अदु हायरमी थौदोग अदुदगी सेलीगी थवाई अदु युम अदुदा लैबा मिसिंगना तोयना तोयना उबा हौरक्लमी हौजिक्ति टोनी अमदी देब्राना भूत नुपी अदुबु कया थौसाद्रे कीसु कीखिद्रे अदुबु नोंमा नुमिदांग अमा टोनी तुमदुना लैरंबदगी मखोन अमा ताबदगी हौगलई महाकी ममांगदा सेली लेप्तुना लैरमी महाकना सेलीबु इग्नोर तौरमी अदुगा तुमदुना लैरमी अदुबु हंदक्ति सेलीना महाकी मखोंग अदुबु पाइदुना थांगलमी अदुगा याम कन्ना चिंगमी टोनीसु फमुंगदा याम कन्ना पाइदुना याली सेली हौजिक्ति यामना अकीबा मगी सक्तम अमदा ओनलमी हानागा मानद्रे टोनीना तंबदा नुपी अदुगी ममाय अदु अदुकी मतिक किनिंगाय ओइबा सक्तम अमा ओइरमी हाइनसु हाय महाकना युम अदुदगी मथवाई कंदुना याम कन्ना चेलमी नुमिद अदुदगी टोनीगी इमुंग मनुंगना युम अदुबु मतम चुप्पगी ओइना थादोअमी युम असि हौजिक कनामता लैनदे कनागुंबा अमतदा युम असिदा लैबगी थौना लैरमदे अदुबु पैरानॉर्मल इन्वेस्टिगेटर कया अमा युम असिदा चंगदुना थिगत खोटकटबगी थबकसु तौरमी मखोयना बुत लैब्रा लैतब्रा हाइनासु येंगमी मखोयनासु युम अदुदा नुपी मचा अमगी थवाई लैबगी साउम फंगी हाइनासु हाय ngasi फावबदा युम असिदा टोनी अमदी देब्रा पिगमेन मतै मनाव अनि असिगी मतुंगदा कनामता युम असिदा लैत्री अदुबु मी खरनदी युम असिदा बुत लैते हाइनासु हाइनै मखोयना हाइबदा युम अदुदा थोकलिबा थौदोकसिंग अदुबु असुमननी हाइदुना एक्सप्लेन तौरमी अहानबदा युम असि यामना कुइरबा युमनी थाइनगी युमसिंग असिदगी नेगेटिव एनर्जी पुथोअमी अनि सुबदा युम अदुदा
mei khapana chingbasing adu yum adugi electrical wiresing kuirabagi yadaba oiramgani mei khape haina hekta butnane haibadi yaroi aduga ahum subasini khwaidagi maru oiribasi Tony amadi maki nupi Debrana bud uribasi makhogi wakhalna oirangba yai yum asida mayamna budlei haina sandokpa amadi thainagi yum achauba sing asida negative energy leiba maramna makhogi wakhalna oiramgani haina expert singna explain tawrami aduga yum aduda Sallie gi thawai urakli badusu nupa ama laaga photo lambadagi uba horakpani hana karisu uramba natte asumna masi psychological ni haina expert kharana di hairi mayam ngasigi video asidi side lo sinjarage yum asida bud leite haibadu somgisu commenda mod haibira u ngasigi di side kainarasi